Prime Minister Narendra Modi hayeng Assamda laktuna project kaya ama sangaramgadawre. Thamapan suraklaba Manipurda thogliba sathiraba kanglup anigi irang asina maram oiduna miyoy sani henbagi punsi mangkraba. Yum lising mga hena tumna may thakraba. Miyoy lising wampuga marirom relief camp da layduna awaba khamtheng na awaba mayok na duna layriba. Manipur gi irang asida ngasi pawwa wahi machet amata phongdok na layriba Prime Minister Narendra Modi na. Hayeng Manipur ga yumthang nariba Assamda numit nini ki khongsat waina laktuna chawkhat thaurangi project kaya sangagadawre. Prime Minister Narendra Modi gi numit nini ki khongsat asida Assam State ki lupa crore lising taraga mathoi sang na paikhat patongan ba chawkhat thaurangi project kaya ama sangaramgadawre. Prime Minister lakadaba siga mari lainana Assam Chief Minister Himanta Biswa Saraman na chair lauduna mifam pangthokduna tawgadaba thabak thauram sangi matangda kumna khana nainakre. Prime Minister Narendra Modi hayeng February 3 Guwahati da thunglaba matung mathang numit February 3 fauba laiduna Assam State ki chawkhat thaurangi project kaya urepu yung tambaga loinana project kaya ama su sangaramgani haina phongdokre.